All Manipur Muslim Development Committee AMMDC na Manipur Imalaibak asigi thabak thoram singda masek mangan thokna thabak tauba yanabagi pandamda All Manipur Muslim Development Committee haiba lupki maming asi All Manipur Maitai Pangal Development Organization AMMDO haina maming onthokle haina lup asigi advisor ER Muhammad Riazuddin Khan na paumi singda fongdokre Lup asigi maru oiba thaumi sing yauna Lilong Usoi Pokpida leiba lup asigi office ta pangthokiba paugi mifam amada mahakna haikibada All Manipur Muslim Development Committee AMMDC haiba lup asi haurakiba kumza ing lising ani kun mathoi gi April tang kun marida safongduna lamdam asigi oiba tongan ba isu kayada mangjil thana thabak tawduna lakli AMMDC gi mingda leiba hanagi iCard letterhead seal amadi Official document khudingmak chatnararoi loinana nauna maming onthoklaba loop asigi thaumi sing January gi tang 18 da wasak logbagi thauram ama loop asigi office ta pangthoklagani hairi thauram asida su lamdam asigi miyamna saruk yabiyu haiki ngasi All Manipur Muslim Development Committee AMMDC headquarter Lilong Usoi Pokpi asi April gi tang kunmari 2011 da Ima Laibak Manipur lamdam asida safong lakhiba lamdam asigi matam gi issue kaya da saruk yajabaga loinana Manipur miyam gi seba tawjaduna lakhiba adugumba association amakhakni adubu ngasidi hairiba committee asi Manipur Ima Laibak ki henna thabak thauram kaya tawbada masek mangan thokna thabak taunabagi pandamda ngasi January gi tang mari 2025 asidagi All Manipur Muslim Development Committee asigi maming ase All Manipur Maitai Pangal Development Organization samna amdo haina onthok chare loinana AMMDC gi mingda issue tawjakhiba iCard letterhead seal amadi mari lainaba official organization asigi document punamak ngasi dagi chatnararoi haina miyam da laukthokchari makhatana nauna mingthonjariba All Manipur Maitai Pangal Development Organization amdogi office bearer punamak amdogi mingda wasak lawbagi thauram ama lakliba January gi tang 18 2025 ki nungthil pung ama taba matamda amdogi office headquarter oina leiriba Lilong Usoi Pokpi asida pangthok jaragani hairiba wasak lawbagi thauram asida laiteng oibinaba amadi witness oibinabagi damak lamdam asida leibiriba club organization amadi imalu civil society organization amadi local leader khuding makna saruk yabina basu salam ga loinana appeal tawjari